Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada Maruoiba pau. Jo council kauba register tauba organization amata laite Manipuri Lamka kauba district su laite Leingakna Kuki jo council KJC kauba register tauba organization amata Manipuri laite organization asigi headquarter lai Haiba Lamka district kauba district amata Manipuri laite haina Manipuri Leingakna thadorok pacherol amana fongdorokli DIPR na thadorok pacherol amana hai asigumba masakhangdaba mapalaibakta based toba organization kayana lamdam asigi legal amasung administrative framework ki wangmada operate tawrabra haibagi chingnaba leire mapalaibak singdagi narol da laibak asida changsilakpa miyoi sing thingnanaba Manipur yauna North East ki state ahumda Ministry of Home Affairs na protected area permit PAP chana hankre Kuki jo council haiba organization asina miyam da lana lamjingnaba khonnaba amadi lamdam asida irang thoannaba khonnariba sing asigi matangda police na FIR ama launch tawduna thijillagani lenga asina lamdam asida tangdu laitaba hanjilna hannaba amadi mahusagum ingna chikna lehannaba khonnari miyamnasu asigumba credible oidaba information sing asidagi chaksinbiyu national amasung local media nasu asigumba unauthorized oiba organization sing asina thadorokpa cherol sing fongbiganu hainasu cherol asina makhata na fongdoragli PAP regime amuk hanna chanakre mapalaibakdagi narol da mitop changsilakpa thingnanaba security gi ahenba section tharangda khotpa oina Manipur, Mizoram, amadi Nagaland, the Ministry of Home Affairs na protected area permit PAP regime amu hana chana hankre khongthang asigi makhada state sing asida changlakpa foreigners singi checking hena kangkhatpaga loinana foreigners protected areas order 1958 ki makhada permit lobagi tangai fadaba leiragani hairi Ningsing Bay Northeast State Singda Tourism Chakol Hanabagi Pandamda PAP asi kumja 2011 ke January da Lauthoki bani adum oinamal security ki maramna amu hanna hariba PAP asi chana halakpani ngasi su parliament mamangda opposition amadi ruling ani ki marakta mungnarak pagaloina na charangna bathokre Union Home Minister Amit Shah na BR Ambedkar da haikiba wafam adu mahakpu ikaiba pibani maram aduna mahakna lale haijagadabani haiba wahauda opposition ki members singna kholau kaya ngarang house manungda laurokpadagi Lok Sabha amadi Rajya Sabha anima ki proceeding yaithokraba matungda ngasi su parliament mamangda opposition amadi ruling ani ki marakta mungnarak pagaloina na charangna bathokre Parliament ki mamangda ngasi ayu opposition amadi NDA ki MP singna khongjang sangsin ki baduda BJP ki MP Pratap Saradi kokta soktuna hospitalized tawkre haidi mahakpu Congress ki Rahul Gandhi na inbadagi sokhibani haina charge tawkre Pratap Saradi tu sinbadagi laibaki sarukta sokhi amadi manangnakpa hospital amada pukhattuna laikanaki haiki BJP ki Nishikanta Divendi Rahul Gandhi na Pratap Sarabu inbani hamadi mahak soktuna laibakta makhul khara fole haina charge tawri Congress ki maikaidagidi Malik Arjun Kharge nadi BJP ki MP singna Congress ki MP Priyanka Gandhi bu su inki hairi